8 December da saknairaba India gi first CDS Bipin Sarga loinana mioi tarahumdoi leikidabagi wari ase prithvi gi mina takidaba leitre thawdok ado yamna shocking oiba amani mi tara mari tongkiba chopper ado yaugadaba mafamdagi only minute tara mukki lambi watlingai nemna pairakhiba mina unhauki leikil marakta paisinki adudagi ukidre uwa marakta tasinduna kaikre mi tarahumdoi di mafam aduda sikre adubu officer amadi hospital yauna laikannana purakhi yamnamak critical oiba phibamda haujik mahaki phibam pharakle hairi mangonda wa hangbadi yakiroi pharaklabasu position da taramkiroi adubu atopo officer kharagi saktamdi DNA gi mateng yaudana makoi kanano haibangam khidi accident asida chenaki bo officer sing adugi mama mapa macha masu imung manungi phibam uraga mayamnasu yamna penakhidi kapnaki asuk chawraba accident asigi matungda investigation tawraga actual maram thidokpagi damak kanna hotnaringai cheiraksida wahang mayam amani opinion mayam amani machi suggest tawraga thokan boigadra natraga weather na oigadra natraga chopper asigi technical problem dagi thokhiba thodok oigadra asina chingba makhal mathel actual reason ngasi su tangdang bakhangdri chopper asigi black box di khunduna purakre amasung maduda yauriba record sing puthorakpada kharani changbagi wani maramasna black box dagi phangba report flash oiraktri investigator singna yamna kanna thigatlibasina chopper asina crash tawpham asida mi khara uwana kupsinna leiba railway line amadki lambi dagi mi khara chenthoknarakhi makoina chopper asigi chaklamdai gi mangi mikup kharagi video ama shoot to hoki makoina video ase kona mathang mathang sindorakpadagi aroibada news media singna su phangduna madu hanna utkre pikraba video amani haujik amuka pawama thorakli madudi lamdam mase protected area gumbani masida sanga thorakpagi akiba leibana mi chatna de changhande aduga matau karamna maduda mi mayamma lairambano mauda su chingnaraduna video lohhobu amadi maduda leiba mi sing adugi mobile sing forensic test tawbagi tamak lokhatkre hairi accident asida maraibak pharaba officer ama hinghauki haiba asigi ming captain Barun Singh gawe mahakpu Bangalore gi hospital amada India gi world class medical team amana yeng thijin baga loinana India dagi aphoba doctor singpu layeng halli magi hakchang 45% maina chakre skin change to mathau tagani haiduna tauki hai loinana ventilator de lerami adubu haujik masana sor hon bangam le hai mana complete recover oibada tha amadagi tha ahum phoba matam changbagi wani loinana wangang lakpada kharaniga matam changki gani helicopter ase crash oibagi mikup kharagi mangi video asibu uraga nainaba singna haibati helicopter ase yamna nemna pairakhi khonjel thokna amasung yamna mamla tharaba laichil marakta paichin khibadagi ukidre adudagi khonjel amaga loinana kaikre masi madi clear wani mafam asigi weather condition yamna phade numit ado aduna weather gi maramna kaibu oigani haibase hojik phawda angamba mina thajanari matang asida ningsing baya apo wapam amana helicopter thobase method ani season nei hai amana mitni yenglaga thoba visual da depend tawraga aduga amana electronic ki pambaina computer na route taklaga nahan gi kai ki ba helicopter se visually thoboi gadra asini wapam amana helicopter asina paidringai magda weather department na numit asida sulurdagi Wellington phawbagi lambi asida nong yamna leikani haiki hai alert tauki adum namak oina helicopter se paiki bani hairi chatkadaba kanglup aduna kaisu toroi nga haki wani khanna paiki badagi oikibra haina su khannai maike amadana hairi helicopter se man chatpham thokpa route aduda chattaduna atopa side amada pai bani hai magi chatkadaba route thadoktura atopa route karigi chatki karigi paiki masisu achobo hang ama oiri hauji ngasi phawbada helicopter accident oikraba BBIP sing shahid oikibat history gi report sing thangatuna yengbada angamba accident weather phatabadagi oiki hairi case khara asumna oiba yaukre pilot na di haijaba weather phate paibe aroi kaina weather faraga paisi adubu chatkadaba officer natraga VIP sing aduna akan bana kaisu tawroi haiduna chatpadagi accident oipa
मदुगी एग्जांपल 2009 की 2 सितंबर दा राजशेखर रेड्डी आंध्र प्रदेश की चीफ मिनिस्टर से हेलीकॉप्टर क्रैश होइदुना सीखी नुमित अदुदा नोंग चुरम्मी माना चटकद मफम यौद्रिङै अदुदा पायलट नदी हाइजे कोना चसी वेदर फरगा कायना दु मखोइना कैसु तोरोय ngaiki wani kaina khanna चटखिबना नुंगाइतब थौदोग असि थोखि अनि सुबदा माधव राव सिंधिया सिविल एविएशन मिनिस्टर असे 3 सितंबर 2001 दा कानपुर दा इलेक्शन रैली अमगी प्रोग्राम द चटपनी चटखिबदा कैसु तौखिदे अदुबु हलकपदा वेदर फतखिदे पायलट ना हाई कोना पाइसी अदुबु मखोइगी टीमना यादबना अकनबना पाइरकी अमसुंग लंबीदे एक्सीडेंट ओइदुना सीखी मधु चार्टर्ड प्लेन अमनी हाइरी 3 मार्च 2002 दा लोक सभा के अध्यक्ष बालयोगी महाक्सु हेलीकॉप्टर क्रैश तगी सीकी नोंग चुब नुमित अमदनी मरी सुबदा अप्रैल 2011 दा अरुणाचल की चीफ मिनिस्टर दोरजी खांडू चॉपर क्रैश होइबदगी लेखिदे नुमित अदुदा माना अमदि मागी टीम न चटपा मफम अदुदा वेदर फरमदे नोंग ममसिंदुना लेरमी नोंग चुबगी मोंगदा मदुदा एक्सीडेंट ओइदुना सीखी अदुना अंगम हेलीकॉप्टर क्रैश वेदर ना ओइगली सीडीएस बिपिन सर अमदि मागी टीम की एक्सीडेंट असिसु करी मरमनो ओइकेबनो हाइबसे क्लियर फाउदी नत्री अदुगा कनागुम्बा ना चाइना ननी एलटीटी ननी कायना हाइनबसु यावी मसीदी चुमदे इन्वेस्टिगेशन चथरी सोइदना असेंग मरम लाकनी मदुंगाई बताई पुमनमक असिगी मथक्ता ख्वाइदगी अचुंब रिपोर्ट ब्लैक बॉक्स दगी थोरक्तोरिनी ब्लैक बॉक्स हाइबसे एफडीआर सीबीआर हाइबसु याई एफडीआर हाइना फ्लाइट डाटा रिकॉर्डर अदुगा सीबीआर हाइबना कॉकपिट वॉइस रिकॉर्डर मसी हेलीकॉप्टर मदी प्लेन खुदिंगदा यावी मसीगी डिवाइस असिदा एक्सीडेंट ओइबा फावबगी मनुंगदा ngangnekkiba oikiba record lairamgadoriनी पायलट ना ग्राउंड ऑफिस का कांटेक्ट तौबदगी हौना लोइना लैरमगनी खरनी की मनुंगदा मधुसु सोइदन थोरकलगनी रियल रीजन अदो तांजा अदुदा खंगबा ngamba हाइबदुनी थागसरी यंगबिबगी